Class 10 Parikya Board of Secondary Education Manipur na lauba High School Living Certificate Class 10 Parikya 2023 asida punna mahiroi lising kuntraga mga samaga kunna saruk yaga nei. Class 10 gi parikya si tha sigi tang taraga taruk tagi hauraga lagliba April 3 phauba pangthoka nei. Pangthokadoriba parikya sigi damag board ki chairman Akham Joy Kumar na mahiroi singda wafam kaya marum khangaladuna parikya thagadoriba mahiroi singna parikya center da ayuk pung 9 da yaurakadaba nei. Body search tawraba matungda parikya center da changhan ga nei. Ayuk pung 9 ga minute 10 da yauraklabadi parikya thaba yauhalloi. Thauramgi banner singda mitai mayang na chauna thadaba sing yangsillaga nei Milal. Mitai iyek loina silon apun balub. Milal kang laipang na haukiba February gi ahanba sayolda. Tangkak anirag thongna lamdam sida flex kabli bai silinaw singga phamina duna. February kulhumdoi gi matungdagi de anauba kaplakba flex khudingmag makhada thariba dudagi mathakta thariba mitai mayang na saruk ahum thokbagi ani de chauhan bahaina yanakibadu thabak to onthok sing yangsilaga action laukhatpa hauragani haire. Milal gi publicity secretary Soibam Arun mitai na khuyek piduna thadorokpa cherolaman hai mamangda yanakiba wafam sing adu flex kabli bai silinaw kharade ngakna chatpi de miyamsu chaukhadana bang honabada chauna mateng pangbe de adubu khara amade yanakiba wafambu thawaidaba mayeksibu nakoinana natraga hakthengnana mayeksi sagwatningdabagi mawongda pikna thaba natraga sungyaw yawdaba kaya asigi mathakta Milalge thaumi mangana saba kangbuna laukhalakpa thabakta waraw bigano loinana thauram siliba isin inaw singnasu isagi lol mayek chaukhadana bahonabada mateng pangbiyo. Karigumba thauramgi banner backdrop singda mitai mayek na pikna natraga haptana thauram pangthoklamba matamda thauramda akaiba pirakpa matamda waraw bigano karigumba Milal amadi flex kabli bai silinaw sing natraga thauram sili bai silinaw singna karyamna bamawongda mitai mayeksi chaukhadana honaraglabade makhoi sing adu miyam khangna print media amadi electronic media singda laukthokane handak pangthokliba thauram singda ayambana mamingtagi oina mitai mayek tharamba natraga sunga problem daba kaya paktaknana Milalgi thaumi singna koina satuna yangsinba matamda thengnarakhe adubu miyoi kharade Milalga phaminaduna wakhal taminakhre isagi lol mayek kanminase Milalgi khongjang miyamgi ni mateng pangminase tha sigi taraga mapan gi ayuk pung 12 taba matamda Milal mayai loisangda kumjali singani taraga tarukta mitai mayek TET pass tawkhraba candidate apunbagi mifam ama pangthoknana basem sare masida soidana saruk yabiyo loinana Milalbu nungsibiduna member oijagi hairakpa sing athubada form tharaga nei loinana district singgi pangal kangkhanana ba athuba matamda miyoi khara haptok hapsin tawduna pangal kangkhana bahonaraga nei loinana me 19 da mayek satkiba numitka mari lainana mangjong mahiroi singgi mayek changdamna ba pangthokna ba sem saba hore masida mahiroi amadi mama mapa singna mateng pangbiduna saruk yabina pasuser wala sina makhatare